Hello ma'am, ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤ ꯑꯩ ꯀꯩꯀꯩ ꯇꯧꯖꯕꯗꯣ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎ ꯁꯣꯏꯗꯅ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝꯁꯨ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯀꯣꯃꯦꯟꯗ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯍꯧꯔꯁꯤꯀꯣ ꯃꯌꯥꯝ ꯑꯁꯤꯒ ꯊꯨꯝꯃꯣꯛꯇ ꯈꯔ ꯌꯥꯎꯔꯤꯁꯦ ꯆꯥꯍꯧꯅꯤ ꯑꯗꯨꯒ ꯑꯇꯩꯁꯤꯅ ꯆꯦꯡꯅꯦꯕꯀꯣ ꯑꯗꯣ ꯅꯨꯡꯁꯥꯗ ꯐꯧꯔꯦ ꯑꯗꯨꯒꯤ ꯑꯩꯅ ꯀꯣꯠꯇꯒꯤ ꯂꯧꯊꯔꯒ ꯁꯤ ꯊꯥꯗꯔꯦ ꯑꯗꯨꯒ ꯑꯣꯠꯂꯤꯅꯦꯕꯀꯣ ꯑꯗꯣ ꯍꯩꯇꯦ ꯌꯥꯝꯅ ꯇꯧꯗꯕꯅꯤꯅ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯆꯦꯡꯁꯤ ꯇꯛꯑꯒ ꯑꯥꯗꯁꯨ ꯈꯔ ꯄꯨꯗꯣꯏꯕꯀꯣ ꯃꯌꯥꯝ ꯑꯩꯅ ꯇꯩꯁꯦ ꯖꯦꯜ ꯀ꯭ꯔꯤꯝꯅꯦ ꯍꯧꯖꯤꯛꯇꯤ ꯑꯣꯂꯥꯡ ꯊꯥꯅꯤꯅꯅꯦꯀꯣ ꯖꯦꯜ ꯀ꯭ꯔꯤꯝꯁꯦ ꯑꯣꯏꯅ ꯇꯩꯕꯅ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯣꯏꯂꯤ ꯏꯁꯀꯤꯟꯗꯁꯨ ꯖꯦꯜ ꯀ꯭ꯔꯤꯝ ꯇꯩꯕꯅ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯗꯣꯟꯆꯥꯏꯗ ꯆꯠꯀꯦ ꯇꯧꯔꯤꯅꯤ ꯆꯥꯛ ꯀꯧꯏꯌꯦꯕꯀꯣ ꯑꯗꯣ ꯅꯍꯥꯟ ꯃꯥꯟꯙꯣꯏꯗꯨꯁꯨ ꯆꯥꯛ ꯀꯧꯏ ꯑꯗꯨꯒꯤꯗꯤ ꯕ꯭ꯂꯣꯛ ꯅꯝꯖꯍꯧꯗ꯭ꯔꯦ ꯃꯇꯥꯡꯗꯣ ꯑꯗꯨꯒ ꯗꯣꯟꯆꯥꯏꯒꯤ ꯆꯠꯄꯁꯤꯗꯤ ꯃꯇꯦꯛ ꯈꯔ ꯅꯝꯃꯛꯀꯦ ꯇꯧꯕꯅꯤ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯩ ꯗꯨꯀꯥꯟꯗ ꯆꯠꯀꯦꯅ ꯇꯧꯔꯤꯑꯕꯀꯣ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯒꯦꯅ ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯈꯔ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯕ꯭ꯂꯣꯛꯁꯦ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯗꯨꯀꯥꯟ ꯆꯠꯀꯦꯅ ꯇꯧꯔꯤ ꯃꯊꯛꯇ ꯃꯌꯥꯡꯁꯤꯡ ꯊꯕꯛ ꯁꯨꯔꯤ ꯑꯗꯨ ꯑꯩꯈꯣꯏ ꯒꯥꯔꯤꯁꯦ ꯏꯁꯤꯡ ꯇꯨꯡꯉꯦ ꯃꯌꯥꯝ ꯅꯍꯥꯟꯗ ꯂꯩꯕꯥꯛ ꯍꯥꯞꯄꯤꯅꯤ ꯑꯗꯨꯝ ꯒꯥꯔꯤ ꯊꯣꯛꯄꯅꯤꯅꯅꯦꯀꯣ ꯇꯨꯡꯉꯦꯕ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯖꯨꯝ ꯃꯅꯨꯡ ꯉꯁꯤ ꯅꯣꯡ ꯆꯨꯏꯌꯦꯕꯀꯣ ꯌꯥꯝ ꯂꯥꯡꯗꯦꯕ ꯑꯗꯣ ꯑꯩ ꯁꯦꯠꯂꯛꯏꯁꯤ ꯆꯥꯅꯤꯡꯕꯅꯤꯅ ꯂꯩꯁꯜꯂꯛꯏꯅꯤ ꯈꯔ ꯂꯣꯛ ꯊꯨꯡꯂꯤ ꯂꯩꯔꯝꯕꯗꯩ ꯈꯔ ꯐꯔꯛꯑꯒ ꯑꯀꯣꯝ ꯅꯥꯔꯛꯄꯤ ꯇꯧꯍꯜꯂꯤꯅꯤ ꯑꯃ ꯐꯅꯦꯛꯀ ꯀꯩ ꯇꯨꯅꯤ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯏꯁꯀꯥꯔꯠꯂ ꯈꯪꯗꯦ ꯍꯧꯔꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯂꯥꯛꯑꯣ ꯍꯥꯏꯔꯦ ꯑꯗꯨꯅ ꯆꯠꯂꯨꯔꯒꯦ ꯍꯧꯗꯣꯡ ꯃꯆꯥ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯅꯣꯏꯗ ꯅꯣꯏ ꯁ꯭ꯀꯨꯜ ꯕꯦꯒ ꯇꯨꯕ꯭ꯔꯣ ꯁꯤꯅꯤꯀꯣ ꯀꯌꯥ ꯌꯣꯜꯂꯤꯕ ꯀꯌꯥ ꯌꯣꯟꯂꯤꯅꯣ 500 ꯅꯣꯏ ꯐꯔꯝꯒꯅꯤ ꯀꯨꯏꯅ ꯈꯥꯡꯉꯅꯤꯌꯦ ꯑꯗꯨꯅꯤ ꯂꯩꯅꯕ꯭ꯔꯥ ꯌꯥꯝꯅ ꯗꯣꯅꯤ ꯐꯩꯌꯦꯕ ꯁꯤꯅ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯕ ꯑꯆꯧꯕ ꯁꯤꯗꯅꯅꯦ ꯃꯁꯔꯨꯝ ꯊꯥꯏꯗꯨ ꯃꯌꯥꯝ ꯑꯩ ꯆꯥꯕꯨꯗꯤ ꯎꯠꯆꯗ꯭ꯔꯦ ꯑꯗꯣ ꯃꯊꯦꯜꯁꯦ ꯍꯋꯥꯏ ꯊꯣꯡꯕꯅꯦ ꯑꯗꯨꯒ ꯉꯥ ꯊꯣꯡꯕꯅꯦ ꯁꯤꯡꯖꯨꯅꯦ ꯈꯥꯃꯦꯟ ꯕꯣꯔꯥ ꯑꯗꯨꯒ ꯃꯔꯤꯡꯈꯥ ꯉꯧꯕꯅꯦ ꯃꯌꯥꯝ ꯏꯅꯥꯎꯅꯨꯄꯤꯒ ꯑꯩꯒ ꯍꯧꯖꯤꯛ ꯃꯣꯃꯣ ꯆꯥꯕ ꯆꯠꯂꯨꯒꯦ ꯇꯧꯔꯤꯅꯤ ꯍꯧꯖꯤꯛ ꯁꯟꯗꯥ ꯇꯥꯔꯦ ꯑꯗꯣ ꯃꯥ ꯆꯥꯅꯤꯡꯉꯦ ꯌꯥꯝꯅ ꯑꯗꯨꯅ ꯆꯠꯁꯦꯅ ꯍꯥꯏꯌꯦꯕꯀꯣ ꯃꯐꯝꯗꯨꯁꯨ ꯑꯩ ꯈꯪꯗꯦ ꯃꯥꯗꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯃꯥ ꯈꯪꯉꯦ ꯑꯗꯣ ꯌꯨꯝꯗ ꯄꯨꯔꯒ ꯑꯣꯏꯅ ꯆꯥꯔꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯣꯛꯑꯒꯦꯅ ꯇꯧꯔꯤ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯈꯥ ꯇꯥ ꯑꯩ ꯏꯁꯀꯥꯔꯞ ꯄꯨꯔꯛꯇ꯭ꯔꯦ
ꯄꯨꯡꯗꯣꯟ ꯌꯥꯏꯗꯣ ꯊꯥ ꯂꯣꯏꯗꯤ ꯀꯩ ꯊꯝ ꯊꯥ ꯊꯧꯕꯗꯗꯤ ꯃꯃꯤꯠ ꯈꯜꯂꯪꯉꯤꯒ ꯈꯨꯟꯗꯤ ꯂꯥꯏ ꯆꯨꯁꯃꯥ ꯂꯩ ꯆꯨꯁꯃꯥ ꯎꯞꯄ ꯉꯝꯗꯣꯏꯅꯤ ꯃꯤꯠꯇ ꯎꯐꯨꯟ ꯍꯣꯏ ꯆꯨꯁꯃꯥ ꯎꯞꯄꯁꯨ ꯎꯔꯣꯏꯅꯦ ꯂꯥꯏꯟ ꯃꯉꯥꯜ ꯑꯣꯂꯥꯡꯕꯁꯤꯒ ꯃꯌꯥꯝ ꯅꯨꯡꯗꯥꯡ ꯁꯟꯗꯥ ꯉꯥꯛꯇ ꯊꯣꯛꯄ ꯅꯨꯡꯉꯥꯏꯗꯤ ꯅꯨꯡꯉꯥꯏꯕꯅ ꯑꯗꯣ ꯃꯤꯠꯇ ꯎꯐꯨꯟ ꯌꯥꯝ ꯄꯥꯜꯂꯤꯗ ꯅꯨꯡꯉꯥꯏꯕ ꯀꯣꯏꯊꯣꯔꯛꯄ ꯑꯁꯦ ꯕꯣꯜ ꯐꯤꯜ ꯂꯩꯔꯦ ꯁꯨꯅꯥꯏꯒꯤ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯁꯤꯗ ꯔꯦꯁꯇꯨꯔꯦꯟ ꯑꯃꯁꯨ ꯂꯩ ꯃꯥꯜꯂꯦ ꯑꯅꯧꯕ ꯍꯥꯡꯉꯤ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯗꯨꯀꯥꯟꯗꯣ ꯌꯥꯝ ꯆꯥꯎꯕꯅꯤ ꯃꯌꯥꯝ ꯗꯨꯀꯥꯟ ꯍꯥꯡꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯍꯜꯂꯛꯑꯦ ꯀꯣꯏꯔꯒ ꯌꯥꯝ ꯀꯟ ꯊꯧꯔꯨꯅꯨ ꯀꯣꯏꯔꯒ ꯍꯜꯂꯛꯑꯦ ꯅꯨꯡꯁꯤꯠ ꯆꯥꯔꯒ ꯂꯥꯛꯄꯗꯣ ꯉꯥꯏꯔꯦ ꯃꯣꯃꯣ ꯆꯥꯒꯦ ꯂꯥꯛꯑꯒ ꯑꯗꯣ ꯑꯃꯈꯛꯀꯗꯤ ꯂꯩꯌꯦꯕꯀꯣ ꯃꯃꯥꯡ ꯃꯌꯥꯏꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯃꯈꯛꯀꯗꯤ ꯂꯩ ꯑꯗꯣ ꯌꯦꯡꯉꯨꯁꯤꯗꯨꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯃꯩꯇꯩꯒꯤꯅꯦꯕꯀꯣ ꯈꯔꯒꯤ ꯃꯇꯨꯡꯗ ꯀꯣꯝ ꯆꯠꯂꯒꯦ ꯉꯁꯤꯒꯤꯗꯤ ꯄꯨꯔꯥ ꯌꯥꯗ꯭ꯔꯦ ꯂꯣꯏꯅ ꯕꯟ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯉꯁꯤ ꯀꯩ ꯂꯩꯒꯦ ꯈꯪꯗꯦ ꯄꯨꯖꯥ ꯂꯩ ꯃꯥꯜꯂꯦ ꯑꯗꯨꯅ ꯗꯨꯀꯥꯟ ꯑꯝꯇ ꯍꯥꯡꯗꯦꯕꯀꯣ ꯑꯗꯨꯒꯤ ꯍꯜꯂꯛꯑꯦ ꯑꯃꯨꯛ ꯃꯌꯥꯝ ꯃꯁꯦꯅ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯚꯤꯗꯤꯑꯣꯅꯦꯕꯀꯣ ꯄꯥꯔꯁꯦꯜ ꯑꯅꯤꯈꯛ ꯂꯥꯛꯑꯦ ꯑꯁꯤꯒ ꯑꯃꯇꯪ ꯎꯠꯂꯦ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯍꯜꯂꯛꯄꯗꯗꯤ ꯑꯅꯤ ꯎꯠꯂꯛꯀꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯄꯥꯝꯕ ꯌꯥꯎꯔꯒꯗꯤ ꯑꯩ ꯂꯤꯡꯛꯇꯣ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝ ꯆꯦꯛ ꯇꯧꯕꯤꯔꯣ ꯑꯗꯣ ꯄꯥꯝꯕ ꯌꯥꯎꯔꯒꯗꯤꯀꯣ ꯑꯗꯣ ꯁꯨꯝ ꯅꯨꯡꯉꯥꯏꯑꯕꯀꯣ ꯐꯗꯤ ꯐꯔꯝꯃꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯏꯌꯥꯔꯕꯠꯁꯅꯤ ꯑꯗꯣ ꯑꯍꯣꯡꯕꯅꯦꯕꯀꯣ ꯑꯍꯣꯡꯕ ꯍꯥꯏꯗꯤ ꯃꯥꯏ ꯔꯤꯌꯦꯜ ꯄ꯭ꯔꯥꯏꯁꯄꯨꯗꯤ ꯇꯥꯡꯖꯩꯑꯕꯀꯣ ꯑꯗꯣ ꯑꯣꯐꯔꯗꯗꯤ ꯈꯔ ꯍꯣꯡꯉ ꯊꯥꯏꯌꯦ ꯑꯗꯣ ꯏꯌꯥꯔꯕꯠꯁꯦ ꯆꯥꯏꯅꯥꯒꯤ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯑꯗꯨꯅ ꯑꯩ ꯂꯥꯛꯑꯒꯅꯦꯀꯣ ꯈꯔ ꯐꯠꯇꯕ ꯇꯧꯋꯦꯕ ꯈꯪꯗꯦ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯗꯣꯏꯕ ꯑꯗꯣ ꯑꯗꯨꯝ ꯇꯥꯕꯕꯨꯗꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯑꯕꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯣ ꯄꯥꯝꯕ ꯌꯥꯎꯔꯒꯗꯤ ꯁꯨꯝ ꯂꯩꯕꯤꯔꯣ ꯃꯌꯥꯝꯁꯨ ꯑꯁ ꯆꯥꯏꯅꯥꯒꯤ ꯄ꯭ꯔꯣꯗꯛ ꯑꯣꯏ ꯂꯩꯔꯝꯃꯦ ꯅꯪꯒꯤꯗꯣ ꯆꯥꯏꯅꯥꯏꯔꯥ ꯈꯪꯗꯦ ꯀꯥꯏꯗꯅꯣ ꯃꯥꯗꯤ ꯑꯃꯨꯛ ꯆꯩꯅꯥ ꯃꯥꯜꯂꯦ ꯑꯩ ꯑꯣꯏꯗꯕꯅꯤ ꯑꯩ ꯌꯥꯝ ꯄꯥꯗꯦ ꯑꯣꯏꯗꯕꯅꯤ ꯀꯥꯏ ꯑꯩꯉꯣꯟꯗ ꯇꯥꯡꯉꯤꯁꯤꯕꯨ ꯔꯤꯌꯦꯜ ꯄ꯭ꯔꯥꯏꯁꯄꯨꯗꯤ ꯔꯤꯌꯦꯜ ꯑꯩ ꯄ꯭ꯔꯥꯏꯁ ꯅꯪ ꯇꯥꯡꯉꯦ ꯐꯕꯁꯨ ꯅꯪ ꯐꯩ ꯑꯩꯒꯤꯗꯤ ꯁꯨꯝ ꯀꯥꯏꯗ ꯅꯝꯃꯤꯅꯣ ꯅꯪꯒꯤ ꯐꯃꯨꯡꯔꯣ ꯚꯤꯗꯤꯑꯣ ꯎꯏꯌꯦ ꯅꯝꯃꯤꯅꯦꯅ ꯁꯤ ꯎꯏꯌꯦ ꯍꯣꯏ ꯎꯔꯁꯨ ꯊꯥꯡꯒꯠꯂ ꯁꯨꯃꯥꯏꯅ ꯅꯝꯃꯨ ꯌꯥꯗ꯭ꯔꯣ ꯄꯨꯔꯥ ꯁꯤꯒ ꯎꯍꯟ ꯌꯥꯗ꯭ꯔꯣ ꯐꯃꯨꯡ ꯇꯥꯏꯃꯤꯡꯗꯣ ꯑꯔꯦꯝꯕꯗ ꯆꯠꯅ ꯂꯩꯔꯦ ꯐꯃꯨꯡꯗꯨꯗ ꯀꯔꯤꯅ ꯍꯥꯡꯗꯣꯏꯅꯣ ꯌꯦꯡꯒꯦꯔꯁꯦ ꯈꯨꯠ ꯆꯞ ꯇꯥꯔꯦ ꯎꯏꯍꯦ ꯎꯔꯁꯨ ꯅꯪ ꯈꯨꯅꯝꯗꯣ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯉꯣ ꯃꯃꯥꯡꯗ ꯂꯩꯅ ꯈꯪꯗꯦ ꯁꯤ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯁꯤ ꯍꯥꯡꯗꯣꯛꯑ ꯆꯥꯔꯖ ꯇꯧꯗꯣꯏ ꯃꯥꯜꯂꯦ ꯇꯨ ꯁꯤ ꯃꯌꯥꯝ ꯖꯝꯅꯩꯔꯦ ꯅꯩꯒꯤꯗꯣ ꯑꯁꯦ ꯁꯨꯃꯥꯏꯅ ꯅꯝꯁꯤꯟꯕ ꯌꯥꯏ ꯎꯔꯕ ꯍꯥꯡꯗꯣꯛꯁꯦ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯍꯥ ꯀꯌꯥꯗꯅꯣꯅꯦ ꯍꯥꯡꯗꯣꯛꯄꯩ ꯀꯃꯥꯏꯅꯅꯣ ꯁꯣꯟꯗ ꯁꯨꯃꯥꯏꯅ ꯍꯥꯡꯗꯣꯛꯇꯣꯏꯅꯤꯗꯣ ꯑꯗꯣ ꯁꯦ ꯅꯀꯣ ꯆꯥꯔꯖ ꯆꯪꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯆꯥꯔꯖ ꯀꯩꯒꯤ ꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯦ ꯍꯥꯞꯆꯤꯟꯗꯣꯏꯕ ꯚꯤꯗꯤꯑꯣ ꯑꯇꯩꯗ ꯑꯁꯤꯅ ꯃꯥꯒꯤ ꯑꯍꯦꯟ ꯀꯩꯅꯣ ꯆꯥꯔꯖꯔ ꯀꯦꯕꯜ ꯄꯤꯔꯛꯑꯦ ꯑꯗꯒꯤ ꯁꯤ ꯄꯤꯔꯛꯇ꯭ꯔꯣ ꯅꯪꯒꯤ ꯁꯤ ꯄꯤꯔꯛꯏ ꯁꯤ ꯌꯥꯎꯔꯛꯇꯦ ꯁꯤ ꯑꯦꯛꯁꯇ꯭ꯔꯥ ꯃꯔꯤꯈꯛ ꯄꯤꯔꯛꯑꯦ ꯌꯥꯎꯕꯅꯦ ꯀꯥꯏꯗꯅꯣ ꯎꯔꯝꯃꯦꯅꯦ ꯑꯦꯛꯁꯇ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯝꯅꯦ ꯕꯣꯠꯁꯀꯤ ꯂꯩꯗꯅꯦꯀꯣ ꯕꯣꯠꯁꯀꯤ ꯂꯩꯕꯗꯣ ꯃꯌꯥꯝ ꯑꯁꯦ ꯔꯥꯏꯗꯤꯡ ꯒ꯭ꯂꯣꯞꯁꯅꯤ ꯃꯔꯤꯈꯛꯇ 120ꯗ ꯍꯣꯡꯅ ꯂꯧꯍꯧꯕꯅꯦꯕꯀꯣ ꯑꯗꯣ ꯑꯃꯗ 30 ꯑꯗꯨꯃꯥꯏꯅ ꯇꯥꯔꯦ ꯑꯃ ꯂꯧꯊꯣꯛꯀꯦ ꯌꯦꯡꯉꯣ ꯐꯥꯁꯅꯨꯅꯦ ꯊꯥꯔꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯈꯥꯂꯤ ꯎꯁꯜꯂꯣ ꯌꯦꯡꯒꯦ ꯁꯤꯂꯥꯎ ꯁꯨꯃꯥꯏꯅ ꯂꯩꯖꯔꯦ ꯃꯌꯥꯝ ꯒꯥꯔꯤ ꯊꯧꯗꯣꯏꯕ ꯅꯨꯡꯁꯥ ꯄꯥꯔ ꯈꯨꯠꯇ ꯃꯨꯏꯌꯦꯕ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯑꯝꯇ ꯇꯧ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯅꯍꯥꯟ ꯐꯖꯅ ꯎꯍꯜꯍꯧꯗꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯆꯥꯎꯔꯝꯃꯦ ꯑꯀꯨꯝꯁꯤ ꯍꯟꯗꯣꯏꯅꯤ ꯆꯥꯎꯔꯝꯕꯒꯤ ꯑꯁꯤꯒ ꯀꯩꯅꯣ ꯀꯥꯎꯊꯣꯡꯉ ꯆꯥꯕꯤ ꯄꯨꯔꯛꯇ꯭ꯔꯦ ꯑꯗꯨ ꯍꯣꯏ ꯅꯈꯣꯏ ꯃꯅꯨꯡ ꯆꯪꯉꯗꯤ ꯍꯜꯂꯛꯀꯦ ꯍꯧꯖꯤꯛ ꯃꯄꯥꯟꯗꯩꯁꯦ ꯁꯤ ꯀꯩꯅꯣ ꯇꯨ ꯃꯌꯥꯝ ꯋꯥꯡꯍꯜꯂꯝꯃꯦ ꯑꯁꯤ ꯀꯩꯅꯣ ꯍꯥꯎ ꯁꯧꯒ꯭ꯔꯤꯔꯥ ꯍꯩꯅꯥꯅꯤ ꯃꯅꯨꯡ ꯆꯪꯉꯒ ꯐꯖꯅ ꯎꯍꯜꯂꯛꯀꯦ ꯑꯗꯣ ꯃꯄꯥꯟꯗꯒꯤ ꯐꯖꯅ ꯀꯥꯞꯄꯛꯀꯦ ꯅꯍꯥꯟ ꯐꯖꯅ ꯀꯥꯞꯇꯦ ꯍꯥꯏ ꯃꯦꯝꯇꯣꯟꯅ ꯀꯥꯛꯐꯩꯅ ꯄꯛꯇ꯭ꯔꯤꯉꯩ ꯆꯠꯍꯧꯔꯒꯦ ꯁꯤꯒꯅ ꯑꯩꯈꯣꯏ ꯕꯥꯏꯆꯧ ꯍꯣꯏꯒꯤꯅꯤ ꯃꯣꯏꯁꯨ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯊꯥꯔꯝꯃꯤ
ꯁꯦ ꯄꯥꯂꯣꯡ ꯁꯥꯛ ꯀꯧꯏ ꯃꯃꯥꯡ ꯂꯥꯛꯄꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯣꯠ ꯐꯔꯝꯃꯅꯤ ꯁꯦ ꯆꯔꯨ ꯀꯩꯀꯩ ꯃꯌꯥꯝ ꯍꯥꯞꯄꯤꯅꯦ ꯊꯕꯤ ꯌꯦꯡꯉꯨꯇꯨ ꯃꯌꯥꯝ ꯊꯕꯤ ꯆꯔꯥ ꯐꯖ ꯄꯥꯟꯗ꯭ꯔꯣꯕꯅꯤ ꯑꯗꯨꯒ ꯁꯤꯒꯅ ꯑꯩꯈꯣꯏ ꯀꯥꯡꯒꯟ ꯈꯟꯖꯤꯜꯂꯤꯅꯦꯕꯀꯣ ꯎꯆꯦꯛꯅ ꯂꯥꯛꯑ ꯆꯤꯛꯈꯥꯏꯌꯦꯅ ꯑꯗꯨꯃꯠꯇ ꯆꯤꯛꯈꯥꯏꯔꯝꯃꯤ ꯑꯁꯤꯒ ꯃꯤ ꯌꯦꯛꯑꯒ ꯑꯃ ꯊꯝꯕꯅꯦꯕ ꯃꯃꯥꯡꯗ ꯑꯗꯣ ꯃꯤ ꯌꯦꯛꯄꯁꯤꯒꯗꯤ ꯆꯪꯗ꯭ꯔꯦ ꯁꯣꯟꯗꯤ ꯑꯣꯏꯅ ꯆꯪꯉꯤꯌꯣꯒꯅꯤ ꯁꯤ ꯀꯩ ꯀꯩꯅꯣ ꯔꯥꯃꯥꯏꯁꯔ ꯈꯪꯗꯦ ꯀꯥꯔꯣꯟ ꯑꯈꯥꯕꯤ ꯃꯥꯜꯂꯦ ꯑꯥꯗꯩꯁꯦ ꯃꯈꯥꯗꯩꯁꯦ ꯀꯩꯅꯣ ꯁꯤꯁꯨ ꯔꯥꯃꯥꯏꯅꯤꯀꯣ ꯁꯨꯝ ꯑꯁꯦ ꯌꯦꯡꯉꯨꯅꯦ ꯅꯣꯛꯅꯤꯡꯗ꯭ꯔꯦ ꯌꯦꯡꯉꯨ ꯑꯁꯤ ꯃꯇꯝ ꯆꯪꯉꯤ ꯇꯨ ꯔꯥꯃꯥꯏꯁꯤ ꯃꯌꯥꯝ ꯄꯥꯜꯂꯤ ꯃꯌꯥꯝ ꯑꯁꯤ ꯎꯆꯦꯛꯅ ꯆꯤꯛꯈꯥꯏꯌꯦꯅꯅꯦꯀꯣ ꯀꯥꯡꯈꯟꯁꯦ ꯈꯟꯖꯤꯜꯂ ꯊꯝꯃꯤꯕ ꯇꯨ ꯑꯁꯤꯅ ꯇꯦꯡꯅꯧ ꯑꯁꯤꯁꯨꯀꯣ ꯁꯦ ꯁꯦꯕꯣꯠ ꯁꯦ ꯀꯩꯅꯣ ꯁꯤꯅ ꯑꯅꯥꯝ ꯈꯔ ꯀꯩꯅꯣ ꯈꯪꯗꯦ ꯆꯔꯨ ꯑꯝꯊꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯁꯤ ꯄꯣꯠ ꯊꯥꯔꯤꯃꯤ ꯅꯪ ꯌꯦꯔꯤꯗꯣ ꯑꯣ ꯏꯁꯤꯡ ꯍꯩꯕ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏ ꯃꯁꯛꯇꯤ ꯀꯅꯥꯝꯒꯤ ꯎꯔꯔꯣꯏ ꯃꯌꯥꯝ ꯂꯧꯕꯨꯛꯇ ꯀꯨꯝꯃꯛꯄꯅꯤꯅ ꯊꯤꯅ ꯍꯥꯏꯗꯤ ꯐꯤꯗꯣ ꯅꯥꯟꯅ ꯁꯦꯠꯂꯛꯇꯕꯅꯤꯅ ꯎꯠꯆꯅꯤꯡꯗ꯭ꯔꯦꯕꯀꯣ ꯁꯦ ꯚꯦꯟꯗꯤꯗꯣ ꯀꯨꯡꯅ ꯍꯧꯋꯦ ꯚꯤꯟꯗꯤ ꯕꯦꯔꯤ ꯁꯤꯗꯤ ꯑꯣꯈꯥꯛ ꯌꯥꯝ ꯄꯥꯜꯂꯦ ꯌꯦꯡꯍꯜꯂꯛꯀꯦ ꯇꯨ ꯁꯨꯁꯨ ꯄꯥꯡꯒꯠꯂꯦ ꯃꯌꯥꯝꯗꯣ ꯆꯨ ꯄꯥꯝꯕꯤ ꯑꯃꯁꯨ ꯊꯥꯔꯤ ꯑꯃꯅꯤꯈꯛ ꯃꯃꯥꯡ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯁꯦꯁꯤꯡꯁꯦ ꯑꯃꯐꯥꯎ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯤꯕꯅꯤ ꯄꯥꯜꯍꯧꯗ꯭ꯔꯤꯕꯅꯤ ꯁꯤꯁꯦ ꯈꯥꯃꯦꯟ ꯆꯔꯥꯗ ꯍꯩꯔꯤ ꯏꯁꯤꯡ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯕꯅꯤꯅ ꯑꯣꯏꯕ ꯋꯥꯏꯑꯦꯕ ꯁꯤꯒ ꯊꯣꯛꯐꯝꯅꯤ ꯁꯤꯒꯩꯒꯤꯅꯦ ꯆꯪꯉꯛꯑꯒ ꯁꯤꯒꯩ ꯆꯪꯉꯛꯑꯒ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁ꯭ꯋꯥꯏꯁꯦ ꯄꯨꯛꯀ ꯊꯥꯗ꯭ꯔꯤꯅꯦ ꯆꯈꯥꯏ ꯏꯁꯤꯡ ꯁꯣꯛꯎꯒꯦ ꯃꯌꯥꯝꯁꯦ ꯕꯥꯜꯇꯤꯟ ꯈꯥꯂꯤ ꯑꯣꯏꯔꯦ ꯁꯤ ꯄꯨꯈ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯈꯥꯇꯣꯟ ꯍꯣꯏꯒꯤꯅꯤ ꯃꯥꯒꯤꯁꯤꯒ ꯀꯩ ꯍꯥꯏꯒꯦꯅꯦ ꯀꯣꯝꯄ꯭ꯔꯦꯛ ꯅꯠꯇꯦ ꯏꯀꯥꯏꯊꯕꯤ ꯊꯥꯏꯕ ꯃꯥꯏꯁꯦꯅ ꯇꯨ ꯁꯣꯟꯗꯨ ꯀꯤꯟꯅ ꯋꯥ ꯊꯝꯃꯛꯏ ꯏꯀꯥꯏꯊꯕꯤ ꯊꯥꯏ ꯁꯤ ꯁꯣꯛꯇꯣꯏꯅꯤ ꯁꯣꯛꯇꯣꯏꯔ ꯅꯨꯃꯤꯠꯇꯣ ꯕꯥꯜꯇꯤꯟꯗꯣ ꯄꯨꯔꯛꯑꯣ ꯑꯒꯨꯝ ꯁꯣꯛꯀꯦ ꯆꯥꯏꯕ ꯂꯣꯏꯔꯒ ꯑꯗꯣ ꯑꯩꯁꯦ ꯑꯃꯨꯛꯀ ꯁꯨꯒꯦ ꯁꯤ ꯏꯁꯤꯡ ꯍꯩꯔꯝꯃꯦ ꯈꯔ ꯑꯗꯨꯗꯒꯤ ꯁꯤꯒꯁꯨ ꯍꯩꯔꯦ ꯈꯔ ꯁꯣꯟꯗꯁꯨ ꯈꯔ ꯍꯩꯔꯦ ꯁꯤꯒ ꯍꯩꯔꯦꯕꯀꯣ ꯑꯗꯣ ꯑꯃꯨꯛ ꯈꯔꯒ ꯍꯩꯒꯦ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯕꯅꯤꯅ ꯏꯁꯤꯡꯁꯤꯁꯨ ꯕꯪ ꯕꯪ ꯁꯥꯏ
ꯃꯈꯥꯗꯩꯁꯤꯗꯤ ꯍꯩꯗꯣꯏꯔꯣ ꯁꯤꯕꯨ ꯃꯈꯥꯗꯩꯁꯦ ꯆꯔꯨꯅ ꯀꯨꯞꯁꯟ ꯂꯩꯕꯁꯦ ꯑꯣ sigasu haigrabani ado sejere kom kayaknya kan deh aidi ani thang to ka khali du koine awu bo thang hum kan ji kana khan ji ga ina khali nang yam kalle Phane ka loi chole ulang mana bang bang sai hai sini halo dun chak de ising ai bi ra moe se manung gi ra mai se kamai chai du no chạy sân người đi cái nó đừng chạy dài vậy phần này cả lối chuột mình xin sẽ bao trà bên này cái nó thế rồi đuôi đi cái nó sobri je hai gira ba mamak jau da mare hang ke na cho nang kan tro kan ku Mamak ka tu. bi ra kumra tha seo kumra thai masak thi udal nya khon di khang sing jau dre ko ma ni se ka so ge sebo kumra chai ahum khak le seo si kamale ima mai se kyam kung na thai be du pan mu pa le ai sini se mari khitang he pura sanda ta le lang ma si do phut le hallani sabi ba batin sa pay malay sang kayo no melody ko mahal pura lấy bao quảng này hay cái khoang mình mua để xem ngồi trong này
ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯍꯥꯃꯦꯡ ꯇꯣꯡꯖꯜꯂꯛꯏꯁꯤꯅ ꯀꯩ ꯋꯥꯈꯜꯗꯅꯣ ꯃꯊꯛꯇꯒ ꯀꯤꯖꯩ ꯅꯪꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯀꯤꯖꯩ ꯑꯩꯈꯣꯏ ꯕꯥ ꯑꯩꯉꯣꯟꯗ ꯃꯃꯥꯡ ꯆꯠꯂꯨꯔꯦ ꯃꯥ ꯃꯩ ꯃꯅꯤꯡ ꯅꯝꯃꯝꯒꯅꯤ ꯑꯇꯩ ꯁꯤ ꯀꯩꯅꯣ ꯄꯨꯊꯣꯛ ꯎꯕꯨ ꯎꯗꯦ siga don chai yom lagi don chai man thau pulle se khoi maningi gali ni abako se mayangi jumni aduga gine khoi gi jumna ne sigale se khoi maningo ni lai ne se ba jum khoi gi lai se kala se ga toin yêu em khoi ꯃꯌꯥꯝ ꯑꯩ ꯀꯥꯎꯔꯦ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕ ꯃꯇꯝꯗ ꯑꯛꯇ ꯑꯩ ꯅꯤꯡꯁꯤꯡꯉꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯁꯤ ꯄꯥꯏꯞꯁꯦ ꯒ꯭ꯌꯥꯁꯀꯤ ꯄꯥꯏꯞ ꯀꯃꯥꯏꯅ ꯂꯩꯕꯥꯛ ꯃꯅꯨꯡꯗꯒꯤ ꯐꯨꯝꯃꯒ ꯄꯨꯔꯛꯏꯅꯣ ꯍꯥꯏꯅ ꯍꯪꯉꯛꯄ ꯌꯥꯎꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯀꯃꯥꯏꯅꯅꯣ ꯐꯖꯅ ꯑꯝꯇ ꯗꯤꯇꯦꯜꯁꯇ ꯍꯥꯏꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯨꯒꯤ ꯂꯩꯕꯥꯛ ꯃꯅꯨꯡꯗꯒꯤ ꯁꯨꯃꯥꯏꯅ ꯐꯨꯝꯃꯒ ꯄꯨꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯒꯤ ꯃꯅꯤꯡꯒꯤ ꯁꯤꯒ ꯄꯥꯟꯕꯅꯦꯕꯀꯣ ꯃꯤꯇꯔꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯕꯤꯜ ꯁꯥꯗꯣꯏꯅꯦꯕ ꯁꯤꯒ ꯀꯌꯥ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯀꯌꯥꯝ ꯀꯩꯗꯧꯈ꯭ꯔꯦ ꯁꯤꯁꯤꯒ ꯃꯣꯏ ꯊꯥ ꯈꯨꯗꯤꯡꯒꯤ ꯌꯦꯡꯕ ꯂꯥꯛꯑꯒ ꯕꯤꯜ ꯁꯥꯏꯌꯦꯕꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯆꯥꯛꯈꯨꯝꯗ ꯇꯧꯔꯒ ꯃꯔꯤ ꯁꯨꯃꯥꯏꯅ ꯄꯨꯁꯟꯕꯅꯦꯕ ꯆꯥꯛꯈꯨꯝ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯁꯣꯏꯗꯅ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ